थमजरी ISTV की पाउमियंग ताबिरबसिंग तराम ओक्सरी नसिकी मरुब पाउदा Manipuri yamatang medical college Jenims asi MCI na sakhang college ama oire amadi Manipur Sarkar gi loisang ayam bagi leidiba website sing update tongdre website thambagi kanaba miyam da phangan mangamdre huzu pau shador pizari Manipur yamatang medical college Jawaharlal Nehru Institute of Medical Sciences Jenims asi Medical Council of India MCI na sakhang college ama oire si minister okam ibobina ahinung thil khaidana Jenims pu medical college ama ohena na bahona duna lakiba amadi si minister gi apama matungina Jenims ki director professor M Samona honara kibagi mahi oina Jenims pu MCI na sakham gi thak si yor kibani Satkiba Januari ki tang kun amadi kun kama thoida MCI ki mihut oina Jorhat gi professor Atul Chandra Baro Haryana gi professor Dhruv Chaudhary amadi Kolkata gi ABS Mahapatra na numit ni chupna Jenims ki infrastructure amadi manpower ki phibam yang silam labba matungda MCI na Jenims pu sakhang ba college ama oiri haina khanghalakibani ISTV News na phangba pauda chakhiba February ki tang 10 da MCI gi executive committee ki mifam pangtholba matungda Jenims pu MCI na sakhang ba medical college ama Oiba yare haina wayap lawkibani hari masagi matangda MCI gi makaidagi head ministry da che thakre hari Sahol pagi matungina Manipur da su araiba maungda I pau photo phaujin tauba amadi miyam da khangana bagi damakta Manipur da leriba sarkar gi lotion sing matam gi matungina masama sa gi website sing hangdokuna lotion sing aduna tawriba thabak thom sing miyam da khangan bagi thabak sai khari gi mamang da gi pakat aduna lakni sarkar gi lotion sing gi phamnai bi amadi lamdam sing gi matungna pa oiba sing na miyam tin pham sing da department sing amadi mai tampham sing na kari thabak pakali kari thabak pakat kani amadi department sing Lusung basing kana haibadu mayek sing na miyam da khangan bada masa gi lusung sing gi website sing na sogo mateng oidani haina yamna tatna hakibu wafam leikhrabasu website hang khraba matung da matam gi matung na update tawdabana hangliba website adugi wahantok lehendre thabaktagi potakraba mioi phawna lusung adugi head of department oina leiri haina website ta hojik phawba yaw leiri Miyamna sarkar gi lotion sing dagi khang kya leiba matam da website yang lubada update tawdabana maram oiduna kanaba amata phangba ngamdre lotion sing website ki update tawna ba amadi miyam da information pinana ba thabak tawriba musing ari amada tolop saduna leirabra haina makai kaya dagi hangnaragli amaramda website yauriba record ki matugina atopa mapalam gi lotion khari gi lotion basingda company kharana thabak packet bagi apam phongdorpada website adu da yauriba lotion khari gi lotion basingdi thabak tegi pota ki yaubana company singna phongdor le wafam sing asi ari amada taaduna leiri hari Pibam masida hojik sarkar gi lotion sing makok thongba oiba singna miyeng sangdra matam gi matungina website sing adu update tawduna kanara ba wafam sing miyam da khangan binana ba mai kai kaya dagi phongdong naragli Manipur State Power Distribution Company Limited hojik prepaid ki kuthang da miyam da mai pibi ki thabak yamna kana satharabasu greater Imphal gi mafam kaya da niyom gi wang mata mai kotuna sizna bagi chang di hanthaba leitri Ni khara nigom chubla mai thanjarbasu mai huraduna sizna diba singi matakta mari na basna thabak amata lokhatri amromda power company asina miyam da mai pibi ki sang hanadagi heganaba pirabasu miyamna mai gi khazna pitop gi sang di yamna niyamli ISTV News na phangba paw gi matungina tha amara hojik mapalam dagi mai lebida lupa crore kun gi mathakta sading tori amromda mai gi khazna khungat gi chang na tha amada yamnabada lupa crore taret lom dagi hena khungat pangamdri hari phibam masada lisang sina tumak chathak labri corporation own kharba power company asigi phibam nomagi luslap yana leiri hari CPI gi lusingba urambadana tana RM culture medical amadi agriculture na singba minister phawbo uramnaba Feruzam Parizana likhitabada Malaysia na mai tebak option ki baning sing liplena awabu phongdorli Sakadaba sing yatekta asama force ki personnel ahum asok opan nangle thodok sing ase yu pung tare makharom tawa matamda none police station gi manung chamna hauchong village da thokibani ISTV News na phangwa pawgi matungina Nipan suba sama rifles ki personnel mausagumna hauchong village da makhonga patrolling shot lingaida IED bomb mathang pokha hanbaga lona sakangdaba sing atuna mai ke kiatagi nomai kap kuna attack chathar ki hari thodok da sama rifles ki personnel ahum aso opanang ki thodok da solaba personnel sing atudi rifleman uja sai kungatare rifleman Germany Jamasia sai kunthagani thoi amadi rifleman Rajiv Kumar sai kungama pani makoi homak khongi saruk sing dan nongmena pan ki hari
Manipur Students Association Delhi na sinduna Delhi University ki police ground da annual sports meet pangthokli tha sigi tang taruk tarani thu phawa chathagada sports meet asida football cricket lamjel chess yauna tongan ba masana kaya da Delhi ba Manipur gi mayusina saru yari hari nasida yaw ki ba football masana da punna team kunni thona saru yabadana tana cricket masana da team tram dona saru yari hari Listeners, taraga marigi mas kitang kun mapanda mamau nupi hachi habi mara da sajwazal da thamdura bisar sathariba moirang se bolaka degi konjeng bambani sahini putaru sakibani tokabani mita sajwazal manungda shire hari BJP na lusingba center da leiba MDA sakana corruption tori hari ba Manipur sakar ki matakta akan ba action lokhatkani Clean Manipur oina na bakari torok pagi haibudu yeng si haina handakta Manipur dal alamba Rajya Sabha ki MP obeda natana BJP ki national spokesperson odi batarun bizoina ISTV news ga khanan unaba da phongdokre BJP Manipur Pradesh ke head office ta unaba da mahana makha tarduna center thata ki basampam ka state sakar sina maranai phoi khawdu sanghamuna corruption tawdura leire haina maral siki Center the Cell PU Harga project kaya utilization certificate pikalak tabayauri project kudimak niyom summa pakalabadi center na matam lebe kibikta cell gi awat palhelloy haiki आप पैसा खर्च करते हैं कहाँ खर्च किया किसको खर्च किया किसको आपने पैसा दिया उसका कोई हिसाब देंगे नहीं अपने के लिए पैसा देते जाओ किस लिए देते जाओ बोरा करप्शन का बोरा भरने के लिए देते जाओ so center is not going to give money to fill up their gunny bags of corrupt money or hot we will have an accountability established they will have to give account for every penny that central government has given. We are a democratic government. We will let things move according to the law and within the constitutional provisions. We are not like the Congress government, which was dictatorial and whimsical. We will see that what can be done to clean the Manipur state, and we will take very hard action. Nakalamurumda Manipur da BJP gi sakar lakani haina union minister amadi national leaders na phongdo kibalaire adubu Congress party nadi Manipur da BJP gi candidate ikakaroi haina phongdo palai haina hangba wahangi matang da mahana makha taruna opamasi pajar singbu ki hanmani pajar singi shakti bu kana amatana singna bangamloi haujik bharat ta chauna ahom balali basi miyam na ure Congress party asi dictator amadi autocrat oi habasi miyam na khangi Makona kihilibasi ekoi BJP na thauna phana thengnagani haki Manipur da tuan action kaya dagi prime minister amadi home minister da sakarasna corruption tawgi matang da document kaya phangai masiga mari lena central level inquiry tawi project khudimak amadi lambi thong samgat chagatpada sakarasna hojik su corruption tawdun leri masi lemna tharoi haki There has been a complete exposure of the government and papers have been submitted to the Prime Minister and Home Minister. We are now pushing for central level inquiries into the corruption charges. In every single deal, in every single project, in every single road construction, the government's hand of corruption has been revealed. Hana Minister Oramba CPI gi Kamarit Phayozam Parijana lei khidabagi mangani lei hun numit kamari lenana lamlai chalauda leiba Irabot Park tagi Irabot Bhawan da leiba CPI gi office phawba miyam gi khongsan ama laki CPI Manipur State Council lamlai local council amasung miyam ga loinana pangthokkiba khongsat adugi manung channa CPI office ta miyamna lei khidabagi mafam da lei su katulai kai khumnaba utki thoromatuda CPI gi luching bakya su saruyaki tungda khongsat adu lamlai chalauda leiba Irabot Park phawba ama hana satki Thorongmadi lena CPI Manipur State Council ge Secretary Dr. M. Narana hakibada Comrade Parijana lekidabasi Manipur miyam gidanatana Bharat ki chauna mangjabani haki hawzuk loslakpada no weba pau amukana pizari Manipur gi amatangai raba medical college Janims asi MCI na sakhangba college ama oire amadi Manipur Sarkar gi lusang ayambagi leriba website sing update tawdre website thambagi kanaba miyam da phangan mangamdre ISTV ki pawmi yang tabiri basing amukan akurum zari